Hello everyone, welcome back to my channel. Camera screen at Hado Indina. My Draga camera video and then the book out to a I tabak kashuna day. I video ga number pire in a number tadoise at Kashu and with tabak lane Tado in a day. I did form the chains or a chains or a lapa ship or a pa. ꯑꯗꯨꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯒ ꯃꯣꯏꯗ ꯌꯥꯝꯅ ꯑꯦꯇꯦꯟꯁꯟ ꯄꯤꯕ ꯉꯝꯗꯕꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯈꯜꯂꯨꯔꯒ ꯃꯣꯏꯗꯨꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯣ ꯃꯣꯏꯗ ꯄꯤꯔꯛꯄꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯊꯕꯛꯁꯦ ꯉꯁꯤ ꯇꯧꯒꯦ ꯍꯌꯦꯡ ꯇꯧꯒꯦ ꯃꯊꯪ ꯇꯧꯒꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯇꯧꯔꯒ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤ ꯊꯥ 2 ꯐꯥꯖꯤꯜꯂꯛꯑꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗꯕꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯃꯥꯒ ꯑꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯀꯦꯔꯤꯌꯔꯁꯦ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯄꯁꯦ ꯉꯝꯗꯦ ꯍꯥꯏꯕꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯁꯦ ꯒꯗ꯭ꯔꯛ ꯂꯥꯎꯔꯒ ꯆꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯑꯣꯡꯗ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯕꯅꯦ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯑꯗꯣ ꯈꯪꯗꯦ ꯑꯩꯁꯨ ꯇꯧꯅꯤꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯇꯧꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯒ ꯅꯝꯈꯣꯟ ꯑꯩꯁꯨ ꯑꯩꯒꯤ ꯉꯥꯏꯍꯥꯛ ꯃꯇꯝ ꯁꯪꯕꯗꯒ ꯇꯧꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕ ꯑꯗꯣ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯟꯇꯤꯅ꯭ꯌꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯇꯧꯅꯤꯡꯉꯁꯨ ꯑꯗꯨꯝ